Ahan Maktada Binitana Taram no Saboloena Kurumjari. Hauzik Paudamasi Mario Pau Pijari. Poetry as a breeze for peace and inclusion Hiram da World Poetry Day Thoram Pangtok Nakre. Upal Yanthat Pakistan BSC Kara Handok Laga Chakot Thorang Su Tausi Aduga Upal Su Soktana Bahona Si Haina Additional Chief Secretary Anurag Baspai na High Cray. Jobs Tears Village Seed Bank Amadi Phil Jin Bank Ngasi Hangdokre. Loyana London gi Heathrow Airport mai phangdabana maram oraga ngasi thingjin khibadagi flight lising ama chahum yankhai rom cancel tokre. Mapungoi Paulo Birase. Department of English and Cultural Studies Manipur University na MU English alumni gi mateng aloyana poetry as a breeze for peace and inclusion haiba hiramda MU da leiba VC Court Holder World Poetry Day gi thoram pangthokre. Ngasi pangthokiba thoram aduga marilena Department of English and Cultural Studies MU gi haisodi Irom Gambhir na haikibada World Poetry Day thoram gi theme ga ngasi Manipur da tangdu leita dana leiriba phibam asida Peace Laknaba Honabaga Yamna Susinaba Ama Oiri. Poetry as the Naha Singda, Tona Pibangamba, Lon Gipazabadu, Utokpa, Tongan Lon Sing Kangbangam Dragasu, Kari Haribano Hibano Singba, Irailina Kangbangam Hali, Horakliba Mahiro Singnasu, Masigi Pazaba, Kunai the Low River Roll singing Tina Kangbangam Gani. Tongan Lamdagi Amadi Manipura Riba ethnic community Kadagi Mahiro Sing Latuna, Saireng Sing Pabagaloyana, upon Bagi Sakta Madusu Utnaba Honori, Masigi Kanaba Singasi Kangbadagi, University Grand Commission UGC Nasu Tabaka Paikalakli, Masigi Damaksu Tagatpa Pongdokli. Thoramasi Sai Kudingi Pangtokani Haiki. Thoramaduda MUG VC and Lokendra, World Tamil Sangangi former director K. Pashumpon, School of Linguistics and Communication Madurai, Kamaras University Hanage Haiso Diamadi, Siapasan V. Renuga Devi, renowned artist Narendra Ningomba Madi, renowned singer Hamom Sadananda Su Sarukyaki. Adugumba akoise amatto ina kadaida manadarga su kadaida punba yari punbana ekogi sakti ni haiba adugumba panamdu thamada ekoina punamaksi konjallaga ekoina adugumba World Poetry Day se celebrate tawjam. Dana Manjuri University Department of English Nasu Sinduna World Poetry Day gi thorangasi Dian College of Arts ki multipurpose hall da pangthokre. Poetry as a breeze for peace and inclusion haiba theme da pangthok pathoramaduda Dian College of Arts ki principal soiriba Diam University ki School of Humanities ki Dean Professor S Lanchenba Dana Manjuri University ki Department of English ki Haisodi Dr. R.K. Sangsari Sahitya Academy Awardee R.K. Bhuvanchana Sahitya Academy Awardee Y. Ibomsa Sahitya Academy Awardee Birendrajit Naurem Yauna Miyoi Kayana Sarugyaki Tauranga Marilena Diam University ki School of Humanities ki Dean Professor S. Lanchenbana Kunai Amabu Ahongba Purakpada Poetry na Loriba Taudangasi Asuki Matik Chawi Tongan ba ai bising na irakpa poetry singda lamdam amada santi purakpa madi chakhatpa ahongba purakpada su asoba thaudang kaya lei haibasi Manipur amadi maleng history kaya da mayek sengna yauri maramasna miyamna su lamdam asigi ai basingbu matam pumbada puning thagot piduna makhoibu maning tamna ihanba poetry kaya ihalakpa sangi haiki World Poetry Day ki thoram Junior Social Scientist Hub Kaksing District nasu sinduna district asigi palel mayai lekai da pangthokre thoramadu da Chief Minister's Green Manipur Mission ki brand ambassador oirambi Valentina Elangbam Administration Committee Palen GP ki chairperson S Joy Kumar amadi member P Ibotombi yauna maroiba miyoi kyana sarukyaki thoramadu ki manung chana look asnal Lieutenant Puthokpa poster Kavita gi tara subai edition oiriba yoibu yohen Tanabung Su Pongduna, Miam da Yentoki Amadi, Palel Gilaibungda, Chief Minister's Green Manipur Mission ki brand ambassador Oirambi, Valentina Elangbam na Luchingduna, Sana Kunang Pambi Amasu Ningshin Kudam Oina Taki.
World Poetry Day ga mari lena saita thopanglob sathau lup na sinduna Gopal Sharma Award lanthoki bagloena thoksom dollar sengi utangbi gi lamdamda haina mingthonba lairik phongkhre tharamaduda asai lup Manipur gi president Dilip Mayangba amadi Loktak Khorjai lup gi president Birababu Laisramna athoba mitung amadi thoram mapoina saruk yakhi bagloena ngasi phongkiba lairiki matangda aiba Tongbram Amajitna wangangki loyana sahi asigi Gopal Sharma Award eminent writer Raghubir Thiamda lanthoki amadi World Poetry Day ga mari lena eminent poet Doneshwar Konsamna Sabapati oiduna sereng saidinabagi thoram pangthokki Bosemna lauduna mathang sahida pangthokadaba SSLC exam 2026 asidagi mahiroi singda hena saphagadaba anoba question pattern ama chana hanaba thorang hore haina Board of Secondary Education Manipur chairman Akham Joy Kumar na phongdorakli wafam ase parak NCERT New Delhi gi miyang makhada Bosemna sinduna Boseng conference hall da numit mari gi chathagadaba competency based question bank development gi workshop hodopagi thoranga mari lena phongdokhibani workshop hodopagi Maduda Boseng Secretary S. Jitenlan, Controller of Examination Ayam Toina Singba Saruk Yaki, Taranga Marilena Joy Kumar Makata Kibada, Hauzik Siznariba question pattern Natraga designer Sidagi Mahiro Singda Hena, Kanaba Pigdaba Anoba question pattern Ama Matang Saigi exam Nangnaba, Putok Naba workshop as Pangtokpani, workshop as the subject Kuding expert Oza Maudra Henmana Saruk Yari, workshop as Lorapada Anoba question Bangama Sodina Putopang Naba, Pandam Tamli Haiki. Mathematics, science makta wargasu physics, biology, chemistry, social science, history, geography, civics, economics, home science, the higher mathematics. Asina chingba subject Manipur lenga ke higher and technical education ki commissioner na chaliba tha se hoki batang tara nipan da khuyek pi na thoki ba order amada criteria sudabo ojama budyang college of teacher education DMCTE gi principal oina hablak pasi laibak thibani haina federal students organization kanglai pak phesok na pendaba phongdorakli Pesong Tadarak Pasero Lamana Pondorapada, Hosek Manipur Sanariba National Council for Teacher Education NCTE 2014, Regulation Appendix 56.2A 3 Matungina, Emet Hangliba Bed College Samaki Principal Oibagi Criteria da PhD in Education Oigadabani Haina Mayak Lana Pali. Adubo, Handaki Nona Hablak Liba Principal as PhD in History Oibana, Kamdona Niyam Giwangmada Principal Hablak Libano Haina, Pesok na Marilena Ba Department Wahang Hang Bagaloyana. Qualification sudana hablak liba oza si hanagi college ta halan khraga criteria suba oza amana principal ohengadabani haina phesok na section wa thamlakli Celebrating Forest and Food Hybrid theme da International Day of Forest 2025 Imperial Hall Classic Grand Day Singmairong da Central Forest Division Forest Department Government of Manipur Sindhu ngasi pathokre Tharamadi da Manipur Government ke Principal Chief Conservator and Haiso FFC Oiriba Additional Chief Secretary Textiles, Commerce and Industries and TA and Hills Anurag Baspai, Principal Secretary Forest Environment and Climate Change Arun Kumar Sinha amadi Additional Principal Chief Conservator of Forest Administration Planning Saraifi Basum Natheba Mitunglen Sing Oina Saruk Yaki Taramaduda Kangai Kiano Umang Dagi Koi Jinjak Panganduna Hingna Bagi Lambi Oiriba Amadi Umang Leitragadi Mioi Baikoi Hingba Yaroi Daba Maramna Umangak Senaba Amadi Kannabagi Matangda Wangangki Loyana Bandan Vikas Kendra VDPKS Amadi Umangi Pothotagi Jinjak Puthotuna Imungi Senmilo Henga Hanbagi Matangda Su Solpim Amasu Utuna Yengminaki Principal Chief Conservator and ISO FF Soiriba Additional Chief Secretary Anurag Baspai IS na phongdokibada aikoina chakot thorangi thabak sing paikhalakpada upal yan thalpagi chanabi asi khara hongdoklaga chakot thorang su tausi aduga upal su yari makai shoktanaba honasi asangba upal masing yamna leiriba makai aikoina hingbada Nungai Gadoribani Hibasi Mipung Kudigi Wakal the Leminasi, Upa later Badi Equi Nungai Hingbangam Loy, Umang later the Equi Jinjak Pangdaduna Hingba Yaroi Haiki.
Tharamadudha Manipur gi tongan tongamba district singdagi lakpa VDVK singna stall sing hangduna umangi pothokna semba chinjak sing imung manung sizinaba potlam sing Ukrul district tagi purakpa nungi pukham tenkot chapu yalamadi Bisnupur district ki VDVK singna semba compost harna singba miyamda utki Technical session the DFO Bisnupur Roma by Wycombe MFS na food security through forest haiba hiram damadi conservator of forest eastern circle aduga chairman FDA Kamjong Technopal Chandel Debla Leprakpam na employment opportunities in forest haiba hiram da wangang duna saruk yakiba BDVK member khudinga khangminaki keep your area green. Because as much as the greenery would be available to all of us, then we will be having better life, better health, and the trees which are there, certainly they will contribute to the food security for all of us. Thank you very much. Amaromda ngasi Mars kitang kunmathoibu malengi mafam kayada International Day of Forest haina palan tawnabagi saro ama oina jet yo Kaksing gi makhada leiriba Kaksing Lobi Upper Primary School dasu International Day of Forest ki palan thoramasi pangthokre thoramadu school asigi oja amadi mahiroi singna ujara sing thakibaga loinana oja singna pikliba mahiroi singda umangi kanaba singi matangda sugaina khanganki New Bajaj Gogo Electric Auto Rickshaw Showroom amangasi Mantri Pukrida Laiba Manipur Motors da Manipur Women's Cooperative Bank Limited ki General Manager Laisram Romesh na launch tawkre Bajaj Gogo Electric Auto Rickshaw launch tawbagi thoramaduga marilena Manipur Motors ki General Manager Hukam Chan Jain na phongdorakibada handak nauna puthorakliba Bajaj Gogo Electric Auto Rickshaw si hana miyana sinariba auto rickshaw dudagi ahenba matamga chanaba battery kaya hapchinduna hena nungaina ba Sarakre Hana Leramba auto rickshaw adugi battery adu 9 kilowatt oiramba dudagi anoba thorakliba auto rickshaw sina 12 kilowatt oibatanatana battery amuk full charge toraba matung kilometer san yankai mathoi changna thoba yai masida nantana battery asi sahi mangagi manungda karigumba yaraktaba thoklabadi madugi daita gari piriba showroom aduna pugani loinana nauna puthoktuna miyamda phangaliba Gogo Electric Auto Rickshaw asigi on road price na lupa lakh 3,yankai oigani haina su phongdokki Chanura Lamsinglen Kanglaipa CLK gi kuntrama thoirak suba mapo kumangi thoranga se major khulda laiba Manipur Press Club ta pangthokre thoramadu da Jennings ki former director Dr. Laisram Deven CLK gi president CS Pakpi Chanu amadi Kanglai Imalup Kil gi president RK Sanahan bina thobe mitunglen singoina saruk yakhi thoramadu ga marilena CLK gi president CS Pakpi na phongdorakpada kumjali singa chamapa maudrom dogi mas kunma thoida kaisampa junction da saphong lakhiba lup asina ngasi phawbada lamdamasi Chanura Sing yoiba kunai rol amadi Saint Milon sing damiyeng thamduna lakli amadi lamdama sigi mapham kaya da chatuna khunja singa khusamna duna green revolutionary plan tawduna mahi marong kaya puthokpada natana kwatha hariba mapham aduda sula sing thaduna madudagi langnairaga phisa loncha tawduna mapalamda phawba thadoktuna sendal lambi amasu oiramki amadi kunai sta lairiba lairik laisu heirabi Chanura oibi singna mobile phone sinabadagi afaba kaya tholokpagum phataba kaya amasu thoali haibasi gyan tana chatminasi haikibagaloyena lengakliba lamdamasi irangasi athubada loisinduna lamdamasi ingzik palamda ama thuba matamda oihallu haiba waphamsu phongdokki All Manipur Newspaper Electronic Media Employees Association MNEMIA gi members singna anai yorokpa wana tarakpada associations na ngam mateng bang pibagi saro amoina ngasi nungthil punga matabada 58 suba aduga sahi asigi na marirak suba oibo oina MNEMIA gi E group ki member Ponafam Press ki DTP staff Pangambam Solki SK Apokpa P Birachandra Yairpo ke crew mathak lekai da mateng pangkre Ngarang Ras Medi City da kidney da nung laibagi operation pangthokraba Pangambam Solki da ngasi mateng pangmalakpa duda MNEMIA E group ke member Khetrimayum Premchan Association C group ke member Hobijam Romeo amadi Laisram Ambari shu sharuk yakhi
Department of Life Sciences Botany Manipur University na sinduna ICR National Institute for Plant Biotechnology IARI campus Busan New Delhi ki sentang makhada jobs years chaning athotpa village seed bank amadi Philjing bank ngasi hangdokhiba loyena cultivation and production of jobs years seeds haiba hiramda nongmagi oiba lomi singi training program ama Manipur University kangsangda pangthokre thoramadu Professor and Lokendra Singha Vice Chancellor MU Professor M Devananda Singha Ningthaujam Dean School of Life Sciences MU Professor PS Ranjit Sharma Director Extension Education Kau Professor NG Iboyama Singha Dean College of Food Technology Kauna Athebe Mitung Thoramapu Amadi Akhana Mitung le oina saruyaki Thoranga Marilena Manipur University ki VC Professor N Lokendra Singha na hai miyoi bagi haksel da su yamna kanaba ama oiriba chaningasi lamdam asida kharak Thanarabasu commercial level ki mawangda thabagi thabak paikhatpa ude hairibasi thabak oina pangthokpa yanabagi panda amada paikhalakpa thorangasi thaganingai amadi puning thogatningai oi ba amakhakni aikoi gi chatra chatri amadi faculty singna tawriba research findings singasi mapalgi natraga tongan ba journal kharada phongba natana Taururiba research findings sing adu application amoina sinabagi thabak paikhatpa udri Taururiba research sing hauzik library da ayamba taduna leire apha phaba thawayawba nahasing kayama thabak phangbana singba kaya lakpadagi makhoina taurungliba research adu tapna thadonarakpagi mami ama ui masi tawbiganu research tawbabu haukrabadi madugi sinafam sing adu miyamda thamduna samaj asi socio economic transformation asida kamdona mateng pangdagi haiba adu khalaningi amadi thawai haksang yauna taururiba thaba adugi mahai adu chadri phawba tohoningi phongdokhi training program adu da tongan phamdagi lomi kyana saruk yakhi Lamdamasta National Register of Citizens NRC mapung phana sanadri phawba delimitation toba amadi constituency sing semdo semjin toba yaroi yellow proof sing hak matuna illegal immigrants sing na vote thadaba yaroi nampuda delimitation toroklabadi Manipur gi miyang loina kokomina akanba khongjang changsalakani haina coordinating committee on Manipur integrity kokomi convener Khurai Jam athobana phongdorakli ngasi lamphel laiba kokomi gi office da pangthopa pawgi phamada athobana makhata na haikibada illegal immigrants sing mapung phana Khandoktana delimitation pangthok naba honarakpa haibasi yamna laibak thibani handakta Manipur lengana sasinaba voter lising humputare khandok pangamkiba sina constituency khudingmakta delimitation chathadringaida free and fair oina voter masing thiba mathau tai haibadu mayek senga takli NRC mapung phana chana halaba madi illegal immigrants sing mapung phana khandoklaba matamda khaktada delimitation chathabada mapung phaba oigani India lengana so Manipur ori bepiba masi mamutana khangpham thoi chin kuki narco terrorist sing chatharakli ba thong sing asnadi Manipur si hena pibam jadaba mong amada lahangani khali tholi beirang asi lenga ki oi asoiba kaya leibanani haina su mahakna maral sirakli mahakna hai kokomi amati chaminariba loop singna Manipur yelomi sing kanaba honarabasu irang asigi waroi shindi India lenga ki makhuta lei tholi beirang asi maitai kuki ani gi oiba irang amanate irang asi India lenga na chin kuki immigrant khulai paiba singda insinduna yelomi oiriba maitai singi mathakta thoanba proxy war amani India lengana hariba khulai paiba sing mathakta chapchaba thabak lokhattana irang asi loisinba ngamloi irang asi loisinge hairabadi India lengana Manipur gi sing yampham singna leiriba sin kuki narco terrorist singi mathakta military crackdown chathaba mathoktai loinana 1950 gi matungdagi Myanmar amadi atop lebak singdagi changsilakpa illegal immigrants sing asi khandoktuna masa gi maramdamda halankiba mathautai lamdam asigi longmi singdagi illegal immigrants sing asi khandoknaba NRC mapung phana chana hangadabani opium poppy maru phangna muthatnaba operation chathagadabani amadi chenaba khudingmaki mathakta chapchaba thabak lokhatgadabani haiki sida adumaina silai ba thorang ase masi Manipur miyam na sunga yaroi aduna Manipur gi oinadi kokomi gi makai amadi kokomi ga chaminaru civil society yakai gi manga Manipur miyam apun bagi mahut chijara kanda NRC tawdringe da Manipur da delimitation gi exercise tawbe yaroi Manipur miyam huptana masi gi mayokta lepkani haba wapun singa thamdo
Manipur in Kolkata MIK na hanadagi hona relief camp sing da mateng pangduna lakpagi soro amo ina ngasisu kangsup ki tongan pham sing dagi lanjena duna Phayang High School da hangliba relief camp ta sangja pham loduna lairiba IDP sing da sena inaba pirol kya mateng pangkhre tengbang baduga marilena MIK ki General Secretary Rojit Kaisam na hai Kolkata amadi masigi akobida laiba lam sing da lairiba Manipuri macha singna punsin duna mamang thadagi hona pre-love and new clothes haiba campaign ama tauduna trip ki palam sing amadi anoba phi sing khongatuna relief camp ta lairiba singi damak pinaba purakpani mahakna makha taraduna chahi ani pharak labalam damasigi rangasi India lengana thuba matamda santi purona bahona biyo amadi miyamna su athubada santi hanjilakna ba mapuda kurominasi phongdoki amaromna phamadu lairibi kaithilakpam devesori na phongdorakpada relief camp singda hana mamang matamda lengana piramba chakthung sing piraktaba amadi konadaba mawongda pirakliba san thaknaba khara sina asuki matik ton na hinglingai charak asida asumna MIK na laktuna sigumba tengbang asi birakpa si thagapa phongdo I amadi relief camp singda president rule laktringi mamangda phanglamba haujikna phangkidraba lenga ki sakthung sing governor amadi India lenga na yengsen biduna hana gumna phangan biu relief camp ta lairiba waraba IDP singi khan biduna lenga ki sakthung kakpa tawbiganu loyena atuba matamda irang asi loisen biduna relief camp singda sangja pham loriba sing asigi magi mayumda hanjil hanbinaba thabak lakhot biu phongdoki ngasi nungtil awareness program kada amadi ningomba maning women Development Association apuna sino ningomba lekai community hall Impal West da pangthokre awareness program asigi thimna nisana kunaida piba saitheng amasung masibu thingbada miyangi thodang haiba asina oiki thoramada president member singoina maibam Indrani president ningomba maning lekai Women Development Association amadi Mayeng Bam Budhi Secretary Organization kadana oiki eduga awareness program asigi resource person oina takhelambam Git Chandra Maitai Secretary General kadana oiki Lamdamasta Security Force lak amagi mathakta thajlakna leiraba amadi State Force na mafang khangdana lairiba Mukesh po numit mangani pharakla phawbada langla langje amata khangbang ngamdana lairiba sta maitai phurup asi namthanaba amadi muthatnaba sarau lalong sille haibagi jingnaba ama leire haina social worker ningthaujam bina kumari laimana phongdorakli kaisampa laimajam lekai dagi luwang thiam Mukesh jawjang teki mapha amada mangkibadagi thiba khangdana laikibagi mayokta je sina sinduna kaisampa laimajam lekai community hall da chathariba wakami phamda saruk yaraduna mahakna hai lamdam asida thokliba wathok asi jahi ani phajlaklaba phawbada waroisha ama purakpa ngamdana leiri mamangda hariba mafam asta lamdam asigi nauriba mahiroi nupi yauna miyoi mangkibadagi ngasi phawba thiba khangdana leiribani matamaduda lamdam asigi N Birena lusingba popular government ama leiragaso makhoibu kanba ngamkhidaba adudi matamadugi lenga ki asonba amanani adubo haujikti state asida president rule thamduna state asigi law and order kudingmal center na paiduna leiraba matam asida mangkriba Mukesh bu numit mangani tarukni pharakla phawba rescue toba ngamdaba haiba sidi kuki amadi India government ki sarau lang amani haina lodaba ngamloi karigumba makhoina miyo asibu kange haiba taragadi khudakta military crackdown tawduna thabak paikhatpasu yai loyana India lenga ki khubam nungda lairiba kuki terrorist singa dubu akanba wafam thambada adumak thadorakadaba amakhakni India lengak masigi wafam phongdoktriba asnadi India lengana Manipur gi lairiba maitai phurup asi namthage haibagi chapchana khale maramasna Manipur da lairiba maitai phurup asi hatningba matamda hatpa phaningba matamda phajindun thamba yaba ama oina center na ubigani karigumba sigumba thawdo ama thokpa matamda matam jana thabak lokhat biu loyana hauji thiba khangda lairiba Mukesh po atuba matamda imung manungda tekta guidance sinanaba honabiu amadi thawdosna maitai miyamna penadabana sagalagli basi nyamthanaba atubada thabak paikhatbiu phongdokki taragadi yang thuna military crackdown tawrakanda rescue tawba yai aduna tragasu hairiba kuki terrorist singse India government ki anuga loina leiba pur ngakani makut khuba manungda makoina thadokro haiba matamda thadokadori bani madu haidribasi India government haidrisi kari marangino hai taragadi Manipur da ekoi maitai heba zaki se namdagi haiba se India government na chatjana khalle haiba se ekoi khalle basi
DM College of Teachers Education की ओजा तरुक पोटोपो कॉलेज सिंगदा ट्रांसफर तौखिबदु कॉलेज असगी महिरोई सिंगना यारोई हाइबा नते महिरोई सिंगना डिमांड तौबदी ओजा तरुक असिबु ट्रांसफर तौगे हाइरबदी कॉलेज असिदा NCTE की गाइडलाइन की क्राइटेरिया सु ओजा महुत हन्न थरक लंगदबनी हाइबनी हाइना कॉलेज असगे स्टूडेंट्स यूनियन की माइकैदगे फोंदरकली वाफम असि लेंगानो ओजा तरुक ट्रांसफर थोखिबा सिगा मरिलेना था असगी 35 हौदुना कॉलेज गेट ता संगसिलिबा खोंजंग मरिलेना ngasi chathakhiba wakai phamda union ge sports secretary T Prem na phongdokibani class boycott yauna sangsiliba khongjang aduga marilena Prem na makha taraduna NCTE की गाइडलाइन की मतुंगिना कॉलेज अमदा एमएड हांगबसी यामद्रबदो ओजा तरेट लेगदबनी हाइदुना पल्ली अदुबो कॉलेज असगी ओइनादि सुपनतगी ओजा तरु खोता लेरंबगी NCTE ना इंस्पेक्शन लाकपद कॉलेज असदगी एमएड तंबगी कोर्स असि कखिगद्रा हाइबगी चिंगनब लेरिबनी असिगुम मतमस्ता कॉलेज असदगी एमएड तकलंबा ओजा अहुम याउना ओजा तरु ट्रांसफर तौखिबासी मखोगी महुसिनबा ओजा सिंग थरक्ट्रि फावबा याबा ngamloi हाइकी ट्रांसफर तौबसीदा पूरा ओइना यानिंगदब फजदे अखोइना हाजनिंगबदी फजना सोल्यूशन अमा थिबिरागा हाना फजना आरआर सुबो ओजासिंग फजना थंबिरागा ट्रांसफर तौबियो ओजा अखोइगी लेरिबा जेम कॉलेज ऑफ टीचर एजुकेशन की ओजा मसिंग सिदी सुना लेहनिंगी हाइतारे नंबोल एसी की मनुंग चनबा कोंखाम पाते लेरिबा एल चानोई कॉलेज नंबोल के प्रिंसिपल प्रोफेसर W ज्योतिरमोयबु ट्रांसफर तौरक्पा यानिंगदब फोनोतुना होकिबा थासी तराम पंदे कॉलेज असगे स्टूडेंट यूनियन थौमी सिंगना कॉलेज गेट सोलोन सिंदुना मदि कमिश्नर द प्रिंसिपल सिनबे यारोय हाइना मेमोरेंडम पिसिलगसु थबक ओइना ओंथोरक्तबगी मायोक्ता महिरोय सिंगना कॉलेज गेट ममांगदा ह्यूमन चेन सेमदुना खोंजंग संसंख्रे खोंजंग संसंखिबा खोंजंग लोई सिंगना एल चानोई कॉलेज के प्रिंसिपल W ज्योतिमोय ट्रांसफर तौबा यारोय प्रिंसिपल E ज्योतिमोय की ट्रांसफर ऑर्डर खुदकता कउ हाइना खोलाव कयासु लाउखी कॉलेज असगे स्टूडेंट यूनियन की जनरल सेक्रेटरी मैस्नाम चिंखैंगानबा मैतैना फोंदोखिबदा ओजागी अवातपा कया लेरिबा कॉलेज असगे ओजा अवातपा हाबलकपगी महत्ता कॉलेज असि चखटनबा होनरिबा प्रिंसिपल ट्रांसफर की ऑर्डर ककनबा स्टूडेंट्स यूनियन हाइजबा ताबिदना महिरोय सिंगे हक मतपनी मसी तौबिगनु अथुबा मतमदा प्रिंसिपल की ट्रांसफर ऑर्डर कपियु पिछन खिबा मेमोरेंडम टेबल द तादन लेनब नते हाइकी कॉलेज की लमदा प्राइवेट पार्टी सिंगना allotment तौसलक यारोय हाइना महिरोय सिंना वाकत मिफम चथखरे पोरोमपाता लेबा मॉडर्न कॉलेज की गेट तौ ओजा सिंग याउना महिरोय सिंगना नो प्राइवेट पार्टी इन कॉलेज लैंड नो डेमार्केशन इन कॉलेज लैंड कॉलेज की लम प्राइवेट पार्टी अमतदा पीबे यारोय हाबिना सिंगबा प्ले कार्ड कया पाइदुना चथखिबा वाकत मिफम अदुदा कॉलेज अदुगी फाइनेंस सेक्रेटरी की थौ पुरिबा मंगांग लाकपा पेबमना हाइकिबदा कुमजाली सिंग चांपा हुंफुम दोइदगी हौना लेरकलबा कॉलेज असिदा मतौ करमना प्राइवेट पार्टी सिंगी लम ओइरिबनो कनाना अलॉटमेंट पीबनो हाइबदु खंगनिंगी हाइरदुना हाइरिबा कॉलेज असिदा डिमार्केशन तौनबगी होनरकपासी हंदक थाना अनिरक शुरे कुमजाली सिंगनी कुनिथोइदसु समोन थारकपा लेख्रे अदुबो चंगबा यारोय हाइना थिंगबदगी मखाताना करिसु तौदुना ngasi फावबा लाखी अदुमोइनबा ngasi अमु डिमार्केशन तौनबा समोन थारकपदगी हाइरिबा खोंजंग असि चंगसलकपनी लोइदना कोविड लाइसकी मतमदगी हौना लेताना लाइरिक तंबा फंगदना लाक्लोरबा मतुंग असि रेगुलर खरा ओइरकलबा मतम असिदा सासिनबा पता पाइदुना अपन बपिरकलिबा मदि असिगुम्बा थौंग असि मतुंग तारकपा मतमदसु तौगनु हाइकी मसिदा अंतना कॉलेज असिगी प्रिंसिपल द केस तौरकलिबा असि अरानबा खोंथांगी तौगे हाइरबदी कमिश्नर नत्रगा डायरेक्टर द तौबियो हाइकिबगा लोयना प्राइवेट पार्टी सिंगना मखाताना कॉलेज असिदा अमुहना लाक्तनबा वाफम सिंगसु फोंदोखी क्वाक्टा PIC हांगदुना लेरिबा डॉक्टर नर्सिंग की अहांगबा मेंशनबा हाइदुना मणिपुर लेंगा के हेल्थ डायरेक्टर ना राजकुमारी मिलन देवी ANM अमदी ख्वाइराकपम सुनीलता देवी फीमेल हेल्थ वर्कर बु चलिबा थासिगी मरीदा क्वाक्टा PIC मथौ तौनबा ऑर्डर थोलकिबा दु थवैदबा मोंगदा मिलन मसाना तबिदा मागी नुपाना ngarang खक लाक्तुना जॉइन तौरबा दुगा डायरेक्टर मसाना ngasi अमुक ऑर्डर स्टेट तौरकपा दुगा ख्वाइराकपम सुनीलताना कदाइदा चतखरबनो खंगदना लेरिबा सि मरी लेनाबा लोइसंगना मियेंग संगबियो All Kokta Youth Voluntary Organization AKYBO Kokta की जनरल सेक्रेटरी चेसम हनीफ खान फोंदोरकली
All Kokta Coordinating Committee Kokta, All Kokta Youth Volunteer Organization, All Maitei Pangal Youth Association, Jamiat Ulma Bisnupur, Anjuman Islahi Musra Kotagi, Lusing Basing na Puna PIC Asida Pangtokiba, Paumi Singona Baduda, Hanif Khana Makataraduna, Atopa Lamdagi Kokta Dagi posting Taning Dragadi, Dr. Nursing Kokta Dagi Oina Lobiro, Aduga, Lakliba Tasik Tangkul Manga Pawi Manung Dalega na Miyang Zangbiratuna, Lokapam Tokpa Action Lokatragadi, Koktagi CSO Singna, Kokta Miyanga Pulaga CIC Kokta Lonsilagani Haiki. Manipurda haukiba matang khara sida nupi amadi anganga marilena crime ke leptan thololiba si marilena authority na thubada meyang jangbiu haina Organization for Indian Women Against Crime gi Secretary A. Robita Laimana Paumi Singda Pongdokre, Kansipura Labor Women Against Crime Office da Paumi Sing Unabada Robita Namakata Kibada, Corona Amadi, Lan Namaramoraga Nupi da Zataba Crime gi Jang Nam Taruraba Matunda, Handak Nupi Amadiangang da Zataba Crime gi Jang Wang Kalakle, Relief Kemta Maun Hasing, Masamatanda Shijaba, Malomda. Nupi ama pukri da tadun lairamba yauna nupi kaya jingnaningai oiba mongda laikidre nupi sibagi sang hengalali basi marilena ba authority na meyang sangbiu loyana handak laikidaba nupi kharagi case da loop asna su thiziloba matamda atopa nupaga mari leinarami haibagi maral sibasi yauri maramasna sigumba pamdaba thodok singa si thoktana ba nupi oibi singna su phajabalam chatpiu loyana laikidra matungda siriba maral sing asumaran kanana su puthokpa ngamloidaba nupi singda nuaitaba thong chatharakpada ipamda natraga marilena Sing the Pau Habiu, Nupa Sing Su Magi Nupigi Pam the Batodo Amatorakpada, Matam Sana Nupi Dugi Mapam the Pau Pibiu Haiki. Europe ki khwaidagi sinba airport oriba London gi Heathrow airport mai phangdabana maramoridang asi thingjinki airport asi anakpada leiba electrical substation amada mai yamna sauna sakpadagi yum lak ama henbasu mai phangankidre yum samri romdana isingsu phangkide hairi Heathrow airport tagi amasung masida thunglagadaba yamdrabada flight lising ama chahum yangkai cancel tauki airport thingjile haina lauthorakpadagi flight Chama Kunlomdi, Amohanki, Karanate, airport sing Datana, Painaki, airport sing Adudi, London Manata Laiba, Godwick, Pariski, Charles D. Gawley, airport Amasung Ireland gi, Senan airport ni, London ni Katang with the Laiba Mai Salima Pam has the London Fire Brigade Koki, Fire Engine Taramadi Fire Fighter Kayana, Mai Mutanaba Honaki, Miyoi Chamian Kairam Sapagadam Pam Sing the Putoki, London Fire Brigade ki Assistant Commissioner. PAT Golbor na haikibada firefighters in a soktabalate na kan honabadagi ayuki pungni palom tabada mai muthat pangamki amaromda Energy Secretary ED Miliband na haikibada Heathrow da mai panganaba ga mena ngamjaba thaktak kan na honari Sanabagi Pauda All Manipur Football Association Ampana Sinduna Kurai Lamlong Artificial Top Ground Amadi Sagolmang Playground da Puna Tim Taram Pana Sarugyaduna Group Anito na Kaidotun Thariba 17 Manipur State League 2024-25 ki Ngasi Sanakiba Hanba Match da MPSC Amadi MFA Anina Lambatong Nakiba Match Aduda MPSC na MFA bu Gol Mari Amada Maitiba Piki Anisuba Match SFC Amadi Class A Sanakiba Match na SFC na Class A bu Gol Ahomanida Maitiba Pikre Loyana Tournament Messi hayanung tilpung tarainthoy makai taw matamda FCL amadi neroka ani na lamba taw naramatung nung tilgi pung ani makai taw matamda na sai RC amadi UBFC ani lamba taw naragani Haujara badamara pam kahna pijari Poetry as a breeze for peace and inclusion Haiba Hiramda World Poetry Day thoram pangthok na kre Upal yantat pagi sanabi asi khara handok laga chokot tharang su tausi aduga upal su soktana bahona si haina Additional Chief Secretary Anurag Basbai na high kre Jobs Tears Village Seed Bank amadi Philjin Bank ngasi hangdokre Loinana London gi Heathrow Airport mai phangdabada maram oraga ngasi thingjin khibadagi flight lising ama chom yang khairom cancel tawkre
Ngasigi di paudam pijaba matang asaloy sinjare miyang tabiri basingbo amukana kuramjari.